ngasi phongkiba tongan tonganba manipuri sifongsinga masum thokiba thawdo wathoksingi maruebi ipausing miyamna thamjigi ahanbada MLA Santine inmate samriga humpu fabricated home amasum renovated quarters sing the hongjingkre moirang AC da hangbo relief camp sing sangja pham loramba imung samag anigi miyoi samriga humpu koktagi agriculture training institute ta nauna sagat khiba prefabricated amasum renovated quarters in the ahana fees ki wena moirangi MLA thongam Santine hongjingkre hongjinbagi thoram aduga mari leduna ibudau thangjing laikol da pangthokwa asama thoram amada relief camp dagi agriculture training institute ta hongjin khigadaba imung singda lenga ki meke digi gas set kitchens utensil sing amadi sanaba polam sing loinana atai essential items sing pikre thoram adu moirang AC gi MLA thongam Santi DC Bisnupur Lorembam Bikram ASP Bisnupur K Mega Sandra thangjing seba mandal gi president K Achouba retired Associate Professor Y Modu amasum thangjing seba mandal gi secretary K Staljina athuba mithunglen singoina saruyaki inmate sing aduna Kwakta Agriculture Training Institute ta hongjinba du yingsinba lakhiba Works Minister Govidas Konthaujam hai Hausing relief camp sing the lady inmate sing asigi manungna prefabricated home da hongjinana ba ahanba khudong chaba pigedaba sing adudi school amadi college sing the lady inmate sing na hana pigani maramdi mairoi sing da mahi masing tamada khudong chadaba thokliba si phanabani aduga Bisnupur AC gi onadi prefabricated home da hongjinana ba mangol nganbi college ta lady ba madi ACSC gi school sing the lady relief camp gi inmate sing da ahanba khudong chaba pigani lenga ki mekedi gi loan piduna inmate sing asigi senthok lambi leinaba madi imung puba ngamnaba manipulengas na pekhale aduga maitei singna hana lerama mafam sing adu lengas na yamna secure oina thamnaba thorang pekhanaba khanare ki ibudau thangjing laikola pangtokpa thoram ga mari lenana MLA thongam Santi nai thamanga si awanungai kya khangmina duna lakhibane ngasi Kwakta da hongle haina lapthoknaba leiti miyamgi awat apa khudimak leptana yengsin higani loinana miyamna lengana hotna jariba singa si ubiduna asawba pendaba kya leirabasu phathabiu miyamgi apamba khudimak tung innana bakana honagani Kwakta da sariba yum singa sida electric thakna sana bi ising khudimak lemna piri magna makata na hai miye khrana haujuk paliba lenga sibu sairaga da leiba sitokpiro sai thangduna wangang dabi hairaga lenga asina tawriba thabak thoram sing asida suggestion pipiba aduga solution puraknaba khanna nainabiu khana nainaba stobiu ngasi relief camp da leriba miyoi singi setmi loan ama semjaba ngamnaba lum tailoring machine amasum atai khulai kya maki site gi pigane inmate sing sariba posing yonanaba market su semgani Kwakta gi Agriculture Training Institute asidanga si hongjiliba inmate sing asigi aso engam thoktanaba state force ma central force na ngak senduna lekre ngasi hongjin ki inmate sing gi marakta lengang na asumna sinbiba thorang asigidama thagatpa phongdokpa kaya amasu yakhi loinana kayamna pikpada mi sing yam imungi saruk thungba yaurakpada inmate kharana leiba ngam khiroi haina penaba phongdorakpa imung sing su yaukhi hensu pausna makhatana palakli Makasa tharak poina pongna pam pauk seri ga to pamaroi bi ipauk sing myamna thamjagi mafam kya da thibu hum bi thabak sa takre ngasi state police amad central forces na tuan mafam sing sas operation sa takre ri police tagi phangwa paun hai ngasi ayuk pung mari ga makhai ta ba matam dagi pung taruka makhai ta ba faw thobal district police na hairok part to single area da search operation sa takhi search operation adu da punna yum nifuda sangduna thibu humbi thabak sataki loinana mafam adu lairamba mi samaga maudra verify takhi adubo mi phami punamadi khulaina singba phagatpagi pawti lekide hari amaromda Suchampur district police C 183 battalions BSF amadi E 171 battalion CRPF ki combined team amana ngasi ayuk pung 8 ga minute kun taba matamdagi pung 10 ga minute yankhai taba phawu Suchampur police station gi manung sanba Saloi jang khulama di khulasi gi akoi with search operation ama sataki madura puna yum nifuga marida thibuhum gi thabuk sathaduna mapu madura lairamba mi sani ga nifuga taret verify takhi adubo mi phami puna madi khulaina singba fogat pati lekiti hairi makata nanga se yu pung taruglom taba matam dagi pung tare taba fawada district Bisnupur district police station ani suba IRB manga suba regiment amadi samaga kungani pan suba B koi CRPF ki combined team amanasu Bisnupur police station ki manung janba upopi area da search operation satakhi
पुनः यूम चामगा मंगादा संगदुना थिबु हुंबिगी थबक चतखिबा अदुदा माफम अदुदा लेरम मी चांगा कुंथ्रा बिरिफाइ तौखि अदुबो थोइदोप मिफामि पुनमदि खुलाइना सिंगबा फोगतबगी पाउदी लैखिदि हाइदिनसु पाउस तपलकलि मखा सथरक पोइना तोप पाउ मनमो कोकी एमएलए तराना नार्को टेरोरिस्ट सगोली महेश थौनावजम माहिरोय हिजम लिंथोइंगामबी अमसुम फिजम हैमजिद मिहातकी मताना ngasi फावा कोकी जौ फुरुकी एमएलए तरा यावना मियोय अमतना कन्नेम तरोक्त्रिबा सिना मखुइ खुदिमक नार्को कोकी नार्को टेरोरिस्ट सिंगी थावोंग सगोली हाइबा मयेक सेंगना ताकले हाइना आरपीआई अथवालिगी नेशनल सेक्रेटरी मेसोर थौनावजमना फोंदोखरे माहिरोय लुवांगबी लिंथोइंगामबी हिजम अमसुम फिजम हैमजिद मिहातकी मरी लेनना सेमकिबा JC अमसुम इमुंग मनुंगा ngasi उनरुरबा मतुंगदा मेसोरना वापमसि पाउमिसना फोंदोखिबने मांगना हाय खुलाइसु पाइजदबा मरा लैजद्रबा सही नौरिबा माहिरु एनिबु मियोइबगी मिनुंगसि मसेत अमता याउदना कोकी खुलाई पाइबिसिना हातखिबगी थवोंगसि अकन मोंगना कानेम तवे कोकी टेरोरिस्टसिंगना सथरलिबा थवोंगसिंग असिबु सगोलिबा कोकीगी एमएलए तरा अमसुम कोकी जौ फुरुकी मी पुनमक मरा लैते हाइना लौ यारोय मांगना सेंटर की लुसिंग क्या उनदुना पिसिनखिबा तोंगान तोंगान मेमोरेंडम सिंगदा माहिरु एनिगी असुंबा वोयल पिबियु अमदि असिबाक सांगसिंग फंगनबियु हाइबा वाफम कया ममांगना थमख्रे माना हाय ngarangsu state asigi security advisor Kuldip Singha gu unaduna mahiroi ani gi haksang imung manungda sinabiu haina taksinki maduda Kuldip Singha nasu wapam adu thabak to onthokna bakana honari haiba wapam thamnaki mahiroi ani gi asumba wayel amadi thawa yaudra haksang sing phangnabagi damak ma ki maikei digi su angamba mating pangani government asu miyat asigi mari lainana fagatlaba mi sing ahak pasarak piduna mahiroi ani gi asiba haksang sing puthokna ba honabiu masida lamdam asigi miyam amadi imung manungi अपेन सोइदनोगनी मदुनत्रबदी मियामना पेनबी खुलाव क्या लौरक्तुना थोगनिंगदबा थाउदोक क्या थोलकलगा येकनाबना हराउखिगनी हाइना सुमहेसोन मखाताना फोंदोखि मखा सथरक पोइना तो पावमना सीएम बीरेन सिंदोकपना इरांग लोइसिनबगी असौब लंबी अमोइगनी खमखा मणिपुर की इरांग लोइसिनना होनाबदि चीफ मिनिस्टर एन बीरेन सिंहा से असौब प्रॉब्लम अमोइरे मार्क सिंदोकप मतमना इरांग लोइसिनबगी असौब लंबी अमोइगनी हाइना कुकीजोगी सकनाइराबा वांगांग्लोइ अमा ओइरिबा प्रोफेसर खम खान सुआन हाउसिंग फोंदोखरे रेडिप न्यूज की सईद फिरदोस अशरफ को वरी सनाबा अमदा प्रोफेसर खम खान सुआन हाउसिंग हाय मणिपुर की हौजिक ओइरिबि इरांग असे लुसिनबगी असौब लंबी अमा हाइरगदि चीफ मिनिस्टर एन बीरेन सिंहा सिंदोलगा मियामना याबा मी अमाबु चीफ मिनिस्टर ओहेनबा नत्रगना प्रेसिडेंट रूल थंबा सिनोगनी यूनिवर्सिटी ऑफ हैदराबाद की पॉलिटिकल साइंस डिपार्टमेंट की हाने की हेड ऑफ डिपार्टमेंट ओइरंबा प्रोफेसर खम खान हाय सेंट्रल गवर्नमेंट मणिपुर की थोकलिबि इरांग असिदा हक्सिना लौदे स्टेट असिदा लैदिबा सिविल सोसाइटी सिंगना इरांग असि अखनाबा एजेंडा अम ओइना कंगलुपि इरांग ओहेनना बहने मसिना मरम ओइरगा कंगलुप अनिगी मरक्ता वारी साननबा लंबी पुथोकपदा थाजनदबा फवाले मणिपुर हौजिक कुकी की मफम अमतदा मैतै लैबा ngamdre मैतै की मफम अमतदा कुकी लैबा ngamdre हाइबसि सुमरा सिविल सोसाइटी ने लौरिबा थौदांग असि करिनो हाइन हांगबदा मांगना हाय मे अहुमदगी इरांग थोखरबा मतुंगदा मोरे अमदि इम्फालदा कंगलुप अनिगी मरक्ता लैनखिबा शांतिदा मखाताना लैनखि अदुबो नुमि खरनिगी मतुंगदा नकल अनिमकी मफमसिंग नकल अमतगी मी लैबदा खुदोंग थिबो ओइरखि मांगना हाय मणिपुरदा लैरिबा सिविल सोसाइटी सिंगना मखोइगी एजेंडागी मतुंगिना इरांग असि कंगलुपकी ओइना ओंथोखि मसिना मरम ओइरगा नकल अनिगी मरक्ता वरि सनाबगी तंजा फंखिदबने कारिगुम नकल अनिगी मरक्ता वरि सनाबगी खुदोंचाबा फंगलमलाबदि असि यौना खुदोंथिबसि थोलमगदबा याय मणिपुरदा हौजिक मिपुंग खुदिमंगना मसागी थाबक तौबदा चाउना खुदोंचादबा मयुंगरि स्टेट असिगी कंगलुप अनिमकी मियोइसिंगना मखोइगी लैखिदरबसिंगी मफमदा तेंथानादुना लैरि कंगलुप अनिमकी नहासिंगबु विलेज डिफेंस वॉलंटियर ओइना मथौ तौहंदुना बफर जोना फ्रंट लाइन दा मथौ तौहल्लि हाइना प्रोखाम खाना फोंदोखि मांगना हाय स्टेट असिगी स्कूल कॉलेज मार्केट अमदि ऑफिस इरांग होरकपा थाक्या थोंग लोलरबा मतुंगदा हौजिक तपना तपना अककनबा फिबम अमदा हांगदोकपा होरक्लि मसिना लाइरबा नोमगी सरा तालिबा मी खुदिमकी पुंसिदा चाउना अकाइबा फिरि स्टेट असिदा सेंट्रल पैरामिलिटरी फोर्स कंपनी सनीरोम इंडियन आर्मी अमसम लोकल पुलिस का लोइना पेट्रोलिंग चली अदुबु मखोइना इरांग असि मापुंग फाना थिंगबदि ngamdri मणिपुर की हौजिक ओइरिबा फिबम असिदा मियामना करी पामबगी अमसुम यामलबा सिक्योरिटी फोर्स सिंग असिना करीगिदमक इरांग असि लक्सिनबा ngamdribano हाइना हांगबदा मांगना हाय
Law and Order City Chief Minister gi miyeng makha State Home Department control to ne Central Paramilitary Force na mapung fana thap to pangamde Central Security Advisor Kuldeep Singha hablabasu Chief Minister amadi ma ki marakta command tawda aruba kya leiri Central Force Law and Order control to gi hak pidaba sina Erang asi lakshin bada Achouba aruba moibane mak hai State asigi mera pai bising Law and Order sauna khut thingjinba sina Erang asi lakshin bada su Achouba awaba moibane Matam kya tumina lairuraba khulai pabi militant group tarukna Erang asida yauksilakpana leba asigi national security da Achouba aruba masu heli adubu maira paibi amasu maitegi civil society organization singna Kuki jaumi su militant singda Erang thogoliba asigi maral siri Manipur ge Hausing thogliba Erang asida maitegi khulai pabi militant sing mapung phana yauksinbigi khudam phange masida state police na yengduna laidi haina sumangna phongdokhi haina pawsina sumakha tarakli Amaromdana atopa pawamana UNC na Kham tribe naga kanglupta singsil halibasi yaningde United Naga Council UNC na Kham tribe Kham naga union KNUM haidra naga kanglupta singhanbigi thawong affiliation tawasi akan momong yaningde haina Kangpokpi district ki joint Kham villages chiefs and authorities JKBCA na phongdokre hairi Haukibu September taraga manga da Kham naga union Manipur Unified Naga Council gi president NG Lorona sign tawba provisional certificate ama issue tawki provisional certificate adu English ngani kungo humdagi September taraga manga dagi Kham naga union Manipur KNUM asi provisionally UNC gi associate unit ama oina sakhang warol yauri adubo UNC na Kham naga union Manipur KNUM bu naga kanglupta single haidana sakhangnaba issue tawba provisional certificate asi Kangpokpi district ki joint Kham villages chiefs and authorities JKBCA akan momong yaroi haidi Kham community bu KNUM na motsin yaroi Kham tribe asi ningsing bu thoktraba matamdagi santi oina punna hingminaba pamjaba masum amatagi misang sangdana laiba pama kanglup oirakli maram asina siraba tanja asida Kham phuruk ki ayaba amadi knowledge yaudana mi khrana phatabo wakhalon ga loinana tumina masigumba warep lawramba asi laibak thibane masum yaning daiki yaning dairi Kham naga union Manipur hairiba lup asi formally semkiba leite amasum Kham miyamna sakhangbasu leite lup asina Kham phuruk ki motsinbigi authorities oide tha asigi mapanda Eco 5 village ta pangthokiba Kangpokpi district ki joint Kham villages chief and authorities JKBCA gi joint meeting da tongan wafam sing khanabaga loinana yetnaba leitana warep kyash lokhi United Naga Council UNC na Kham naga union Manipur bu UNC da affiliation tawriba si Kham tribe ki interest review tawgadabani amadi kapthatgadabani haina joint meeting aduna warep lokhi Kham naga union Manipur amasum union asi da affiliate tawriba members sing Kham tribe ki mari leinaba jurisdiction da boycott tawnaba sumi phamaduna warep lokhi hairinasu pauksi sida sumakhatana supalakli makhasa tarak poina to papawmana Sadar Hills ta Karamna Island Block Geographical oiba miyeng da Urkhul district amasum Kamjong district ki manungsanba Island Block pu mataw karamna selected area development administrative region Sadar Hills ta yaholamli bano habi asobu hangama lakpaga loinana Island Block asi Sadar Hills ta gi laktokadabani habi asobu wafam lakadori thajaba yaba pawgi likhuna mana phongdorakpagi matungina khun kungatare leiba Island Block asi Han Urkhul subdivision ki manungsana leiramane Urkhul subdivision ki manungsana leiramba Island Block pu Sadar Hills Hausing na Kangpokpi district haina Khangnairaba ta hapsin ki bane Island Block asi geographical location ki matungina awang da Kamjong district ki manungsana leiba Sadong village Ramlai village Riha village amasum Thoyi village amasum Urkhul district ki Muirai village New Kanan village Mayofun village lay nongsupta labug amasum Imphal East district ki manungsana leiba maitei khunsing lay Sadar Hills hairamadi Kangpokpi district haina on khraba matung Island Blocks Kangpokpi district ki makhada leiba block subdivision ama oikre Kangpokpi district ki subdivision ama oiriba Island Block ki miyoy man hai Kangpokpi district headquarter da ma ki official document ama tana na basat pataragadi state capital Imphal pharuga sali samna hairabada Island Block ka Kangpokpi district ka geographical connection lete Matam amada jiriba masi Imphal East ka pulamba aduga samhane Geographical oiba miyengda Island Block asi Urkhul district natragana
Kamjong district ki manung sana thambi bana hena sunai haiba wafam thajab yaba pawge likhuna sina phongdorakpa loinana administration ki khudong sab yenglaga di lengakna island block asi Kangpokpi district gi lauthokpa sumgani haibasi island block ki miyam gi wakhal ne masum apamane haidi wafam asi gamari leinana village kungatre leiba island block ki village ship sing Tangkhul Naga Foothills Organization ki lusingbu singgoiba mifam ama mamang thagi taraga mari tamang tok pangthokre mifam aduna logically geographically amasum administrative convenience ki yenglaga island block asi mahusana Urkhul district amasum Kamjong district ki manungda leigadabani haiba wapam amata oina yanakhi bo wapam asi island block ki miyamgi matam sangnadagi manglakhiba manglan ama oibana Island Block Subdivision asida khundariba community sing administrative officer sing staff sing amadi lairiba asset khudima parents district oiriba Urkhul amasum Kamjong district merge tawgadabani miyamgi apamba si phangnaba makhatana mifam pangthokpa haina yanakhi haiba wapam thajabi yaba pawgi likhuna sina su phongdorakhi haina su paw